Kurumzari ISTB ki paumi yang tabiri basing taram na oksari ngasing imur bapauda electric consumer singna aton basanpham sing araiba maong da singdok pangam nanaba anoba scheme ama January ki tang amadagi Manipur da chanaragani amadi anoba makhal ki technology sizinaduna gas stove ki mahut chinba yaba eco cylindrical stove puthokre ozu pau shandon pizari Manipur da hauzik leiriba magi phibam phagatnaba amada electric consumer singa electricity department ga pho mari thamduna chaminanaba Manipur sakana lakliba anoba chahi lisingani tarau humdoi gi khudon oina anoba scheme ama lakliba January gi tang amadi gi chanaragani incentive scheme hana mingthon ba scheme asina non government consumer singi tonduna leiriba apunba mai gi khazana gi surcharge adugi chada humbudraga manga kokthok kadori January gi tang amadagi chanagadori ba incentive scheme ase February gi tang kungani pan phawbadangni scheme ase gi makada mai kakhraba consumer singisu chapchana kana ba pigadori hari adumana state amadi central government gi office semi government establishment sing bank military paramilitary public sector undertaking amadi autonomous district council singbadi scheme masina council loi hari chaliba chahi asigi august ki tang 38 phawda Manipur gi consumer singda toliba sanpham ase punna lupa crore sani 38 dasmik taruk amasung masigi surcharge ki sanphamna punna lupa crore Marpu dasmik amasinoni scheme asigi makada sakana sadu humbudraga manga surcharge gi sanpham kokthok kadori basi punna lupa crore humpu henbagi sanpham ni hari amuktang oigado bas scheme asigi kana basi miyam mapung phana phangnabadi tha ama amuk sangthaba yai hari scheme asigi khudong sab lawduna miyamna masa masa gi aton sanpham sing singdoktrabadi electricity act 2003 gi matungina thabak packet kani hari panbayai Manipur da mai pibam phagalaknaba madi consumer singi aton sanpham singdo hananaba masi pakatnaba satkiba December ki tang ahumda cabinet na warep lawruba matungda thabak oina pangthoknaba sarkarna khongthang asi laukalakibani laik lesu hairaba miyoi kayana sarkar ki thabak phangaudrabasu hingana honabada khutsa haibagi thabak kayada sinpham paikhatli ano makhal gi technology sing sijinaduna gas stove ki mahut chinba yaraba eco cylindrical stove puthokle Sagolban ingudam lerakta laiba chahi nifurom da ngariba Kaisam Gopal gi machanupa Kaisam Gopendro mangangna single amadi double stove oiba sizinabada yamna nungaiba eco cylindrical stove makalasi puthokpa ngamle masamak science graduate loirba matungda chahi ama changna honarakpadagi asiguma makalgi stove asi puthokpa ngambani haiki Manipur sida tawse akhoi thabak si ina ban tawsan giba matamda akhoi taba aduna thabak lawdabagi malapa lokujitna mu thabak lawra agansna akhoi sahi bar oithokhiba adu hingdabadi yaktabnina akhoi karigumba khara tawdabiyade haibi bhamda aina masida oina tang kana tawge honage honajarapani sa enchang thongba usop mela okcha kamadi sasan gi dana lonbada yamna khudong chagadaba makhal kaya gi stop makhal sing puthokli sobusna asagi sanyam loymi adigi okam loyo farm to busing is the masida thongna honaba kana masigi posna khadi hena numai gadawani na hajani Kwaidigi line fangba foil oina wai seasonary stop asina maikhu thoktuna blue flame oina chak enchang thongbada khudong chahali yamna economical oibidana tana pollution free amadi kitchen friendly oibe stop makal oiri stop asida seasonary ba fan asi electric natraga battery natragana solar plate ki matengna yamna line seasonaba yanana ba technology kaya puthokli Manipur gi mai sidi husing mayam khabi sin tamagamti hekla ko he mutchi batawni na matam sida nuaina ba aina kanu ko habjai kai ma ka battery da taklauna auto salaga battery na continue du chathau sima atopa mana kai no kan asagi mai phangda jaga adigi mai ka khibu jaga na transformer sa kai ba has adigi kitang thapdo ki mai nuai da jaga ra tawi ana ba solar panel mana baro voltage maduna ta kan sa mai se dum ngasagi hari ba kan se dum salai bi ana ba ki technology habsa wai amuktang hapkiba asina size gi matungina minute nifu dagi pung ama hena chatuna phong thakpu yahali stop ki mairisu hena chawba hena pikthanba yananaba regulator yauri polam kaya thong thakpu loirba tungda stop asida seasonary ba foil haibadi wai asi chakpa loirba matungda tholakpa waste product asi araiba mongda molhandana lokthokpa yananaba anoba technology yauri masida khenabasi maroina foil da ai sangbam jani ai di kayuna kan da gas ai haida gadi asagi mafam sidagi mogi agency digi salaga lawni ani ke mong musigi Manipur digi kayno banja hi da tawo hore da tawo tra kudaki adu masigi umayam sina laiba problem do musigi wine thabi arabina why is the five the tata the Manipur no to pro station ai di mil daga haru matam digi haib ga thilak bugala adi hido kon kan ko malu pa na turi enda fujanna masa ko erin adu umayam sina foil o hela kanda adu masi tawo blower on kain hapcharis
ai kam no habis masina mai si thuhan ba kalhan ba maduna gas ka comparison tongning bagi phama masi mana ini hele ai hajaro ba habi masina ina tjagis Innovator Kaisam Gopendrona sel fight bana maram oiduna miyam gi demand yamna leirabasu marang kaina stop makal sing sabangamdri sakar natraga pukchel chawa miyo amna sel putoklabdi potok kaya hena putoktuna lamdam asiga chanaba stop makal asi marang kaina putokpangamgani haiki akhoi financier mo ai tasina bamjari gamingi sai chu sai ni plus khana chana badegi financier ma tawga tawbiraga di agi khanjari wakal aina mangjari malanche phongdo phonglamgani gi kan khanjai aduga aduna tana mioi kharasu aigisa haidi mi khara taw suminaraga ni yamna pak chawna kun kuthana taw manga amtara amadi koi hingba ya gi pona madi odgani ya gi thasa Ataina puthokpa stop ka maki stop asiga khenai hairaduna stop asida cha insang thongbada sizinaba polam sing kaya adu thamnanaba mafam yauri haina makna phungdoki single stop amada lupalising ahum amadi double stop na lupalising manga dagi taruk phawgi manungda sell tawri demand si sarana ina prap ta gon to do lekai gi nang adu tawragadi hain tawga thanaba lekai sing akoi ma indon maru bang sing la akan nang si uragadi akoi piu hain ta sin sarana yakai mu phumagi hotile ban amadi blockade toiba manipurda gas phangdabagi awaba kaya miyamna mayoknari masida sunatana bharat sarkar na yum amada gas cylinder masing kakna thamnanaba order thokiba amadi gas mamal hengalakwa asigi yenglorabadi eco cylindrical stove asi lairaba praja singidi yamna kanagani haiba yai maramdi uwai khare hekta lawruraga science thongba yagadoribani ISTV pawgidamak boyai ningthogjam amadi helendro maibangol loinana nawroibam philips sagolban ingudam lera anoba chahina lakpada lamdam sida mahuroldagi nukshi sanana khunda leitana leminaraklaba yalhomi singi marakta khenaba thamdaba apikpa amadi akhuba wakhalon sing thadonaduna tangdu leitaba purakpa ngamnabagi damakta apunbagi pangan sagalasi haina UPA na yaipa paujel pirakli satkiba December gi tang kungam humdoida thamaiban sinam lekaida Sandil ki thodo ki matang da sanction ki bamiyam ge khongjang control tawna honabada police na nongmai kapada mafam aduda mathau toriba pawmi thajam dizamani leikidabagi ngasi mangani subada anchi asti sansoi pangthokre thangmai bangi akoibada miyam gi khongchat amasu pangthoki khongchat aduda all manipur working journalist union gi president MOB yauna amzu gi maroiba mioi sing amade e pawgi lamda thabak toriba mioi sing yauna mahak punung sibiba mioi kaya saru yaki Congress Seva Dal Manipur Sinduna ngasi biti rota leba Congress Bhavan da dol asi lingkhat khibagi dol de Manipur mapalak suba thorom pangthokre thoromada deputy CM Gekhangam MLA Dian Haukip amadi MPCC gi marwai bamioi kayasu saru yaki zati gi phiral chingkhatuna amadi sei saktuna thoromodo hodoki thoromgi saruk amoina dol gi thorom kaya da thawai yauna hona bamioi singda khudol pot pidune kai khumnaba utki deputy CM Gekhangamna Congress party asi symbol of humanities ni nolukpa kathokpa thaksi khasi nai ba si party asi gi marwai bo wakhaloni haraduna sebadol voluntary gi matang da su wangang ki taksi kasi naiba rakokpa kasi this is the essence of the Congress philosophy. Congress party nungguiba philosophy adun madu shap oina dress oina physique oina khabat oina utli ba adu ba kam do kamai nei kata Congress sekarang Amoromda permission na hangba wahangi pakhum piraduna Gekhangamna hadak tawkrulgi MLA Samil Rezomna okulda chatpada escort lawthoi habigi matangda wafam kaya phongdoki mahana makhatana Thodok adu MLA na ukulda function ama yaunana bani haiduna additional escort piru haibalai adubu Manipur gi odiba law and order phataba amadi singilamda blockade tawslak pasina khongchat adu chatanana ba home gi market gi haikibalai adu MLA na mahak chataba yade haiduna phongdorpadi mahana DGP da pautak pibada DGP na su singilamda irang leibana chatanana ba phongdokhi hari Maduda MLA na yadabadagi namduna chatkibani house guard sinasu irang phatabana additional escort yaudrabadi makoi su chatpaki lambida patanungda tholabadi haiduna makoi lehobani haibu wafam phongdoki adubu MLA na escort yaudrabsu chatkani haina namduna chatkibani mahak chatkrabani na ukrulgi SP da yangsnana pautak su piki haiduna atamnana thingduna escort lothokpa leite phongdoki alu pilot na tang yeng le hore masala magi house guards in so do already ko so sat se kire hadam ko se le ho bania problem thogan ning da na ko da mo request to zaba dani and to dok pa mongon de squad si bai
मागे सिक्योरिटी लौथोकपा लेते है ना ये सिंगो आर्टिस्ट सिंह चांदिल द खोंगोइनाबदा चेनरीबा एनएसएन आईएम गी लिविंगस्टोन अनाल भारत सरकार न फारगा मणिपुर सरकार द सिनदुना आइन गी ओइबा अकन बचराग पीबना याइफबा ओइगनी हाइना ऑल मणिपुर लाइट व्हीकल ट्रांसपोर्ट ओनर्स एंड ड्राइवर्स वेलफेयर एसोसिएशन मणिपुर न खंगलगली मणिपुर सरकार न लिविंगस्टोन गी मथकता वांटेड लाउथोकपना करिसु कानरो हैबो वाफमसु फोंगोरगली तरबूज थाबा अमदी मरु यंथोकपगी थरम अमंगसी नाहकपम फाउंडेशन फॉर डेवलपमेंट अमदी हॉप फाउंडेशन प्राइवेट लिमिटेड न सिंदुना मणिपुर प्रेस क्लब त पांगथोखरे थरम मदुदा काउगी प्रोफेसर डब्ल्यू इंगो मैतै मणिपुर यूनिवर्सिटी प्रोफेसर चुंगेन मैस्नाम अमदी ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन के एडवाइजर नमोइजम तोमसु सरुक याकी मणिपुर की डिस्ट्रिक्ट कयादगी लाकपा तरबूज थाबा लोमी कयाना सरुक याकी थरम मदुदा नाहकपम फाउंडेशन की सेक्रेटरी शांतना चिंजाकता मिपाल तांगदना नबा पांदमदा थरम से पांगथोपनी सही कया पालम के तरबूज सिजनदुना लाकपसिगी महत्ता लमदमसिदा तरबूज पोथोकअसी मरांग कायना पोथोकनबा एकर 100 हेनबदा थाननबा तरबूज मरु थाननबा मरु यनखरे सरकारना पिरकपा ngaibigi महत्ता इसा इसाना तौबा याबा खरदि पांगथोकपा फै सेंथोक लेना हिंगबा ngamnaba होनामिनसी हाइकी प्रोफेसर चुंगेन मैस्नामना लमदमसिदा लेरिबा सुबा याबा थबक इंखांग सुसी लुसिंगबा यावदना थबक अमता पांगथोकपा यारोय इहौदगी इरांग हेना पामनबगुम तौरी मसी निंगथिना खमिनबा चंगी थोरमसना मणिपुर की तुंगी लंबी यात्पदा चावना मतेंग ओइगनी अखोय पुन्ना होनदुना साथोक हेना पुथोकननबा मिपाल तांगदब लमदम ओइरसी हाइकी अदुना तेंगो तराने होगी यूनिवर्सिटी नगरना चावचाव प्रोफेसर की मसाई होगी होगी यामसिंगी होगी केनो संजीने काले परंतु संजीने लमुदा अथवा आवाले अदुना लक्ष्मी काले ला अदुना सांगी तोड़े काले यूनिवर्सिटी अदुना केदिनो हाइले मसाई लीग लेका मरम केदा लाइन लेसिंगुदा अदुगा मखाले लेसिंगा पावफुदा महात्मा गांधी नेशनल रूरल एम्प्लॉयमेंट ग्रांटी स्कीम MGNRGS की मरमदा खंगमिननबा थरम ngasi lamyan basalyan da pangthokre human rights law network amadi manipur state legal services authority na sinduna pangthokiba thorom aduda manipur state legal services authority ki member secretary K Guneshwar Sharma Thobal ki DC Tiranjit yauna manipur ki tongan district Thobal Bishnupur Imphal East amadi Imphal West ki job card holder member pradhan amadi tongan ba NGO kaya gi mu sing na saruk yaki wangang ki sing na phongdong na kibada MGNRGS asi manipur di lair praja kaya da kanaba iphang phangdabagum tawri job card paiba yaba miu singda madugi kanaba sing pibagi mahutta mari lenaba singna masa masa ya pamba miu singda job card pibagi thabak chathabasu yauri haina pendaba phongdok naki human rights law network manipur gi director Rakesh Mahubumna job card paiba miu singna phangpham tokpa kudong sawa sing miyam da khanganki तोमिसु ngasi manipur ri haibo ombudsman singna se magi matam tam ru matungda anuko ombudsman hapta manam odina praja singi hak mangara matungda madu kong nabagi lambi manipur da magi inbuilt mechanism si sinabu yadana lere law court legibam criminal court sing civil court sing high court sing ba musida chalaga haibo khogi awaba remedy se longnaba होना बगी बांबई नतुना अतई हाई इलाई इलाई मोंदा ओमुसुम मनाक सपगी लंबी सिमदी हुजी हुजी की नदी लेकरे मरुबा पाव अमो कने पिजरी इलेक्ट्रिक कंज्यूमर सिंगना अतोन मसनफम सिंग अराइबा मोंदा सिंदोक पंगमननबा अनोबा स्कीम अमा जनवरी की तांग अमदगी मणिपुर दा चनरगनी अमदी अनोबा मखल की टेक्नोलॉजी सिजनदुना गैस स्टोव की महउछनबे आबा इको सिलिंड्रिकल स्टोव उथोखरे आइसतबी की पाव मिंग ताबिरु सिंग अमो कने खुलजै